Ngarang nungtan phongkiba pandangi pauchedagi maroiba pau khara khangatjaraga miyamda khulu tamjage more da WY tablet kg 13 ronga konana miyoi ani fare security force na Indore Myanmar border town oiriba more dagi miyoi ani WY tablet kilogram 11.50 ga konana faba ngamle hari pawasin hai tha achiki chaicha kumatoi ayuk pung 8 taba matamda more police station gi manung channa leiba kanan bank village ki tonga bamfam anida Manga suba Assam Rifles ki check post da auto rickshaw ama chingnaningai oina lakpada khamduna check tawbada drug yawrambadagi mayo ani drug ka konana faba ngamkhibani hari Farba miyoi ani adude tinu munjang village dagi thongkho haw hawki chaini pugamari apopa ngul haw hawki amadi S kanan 5 village dagi jamkhulom baite chaini pugunipa apopa dawjam baite kawi makhoidagi amuba machugi alchoba packet mapan yawrambadagi hangdokina check tawbada WY tablet kg 11.740 yoromba thengnaki farba miyoi ani adu drug mobile phone makhoina tonglakpa auto rickshaw yangno makha tawa thabak lokhanaba police station sinakre hari Congress ki oina Bimol Akoijam amadi Alfred ke Arthur mirep oiragani Congress ki mirep ta political party taragi apunba India block Manipur na Saogatkhre Manipur ki oina April 18 amasung April 13 ta tangka ani thokna panthokpadoriba taragani pansuba Lok Sabha mikhalda ina Manipur parliamentary constituency da NIC ki mirep oina JNU ki assistant professor angomsa Bimol Akoijam aduga outer Manipur parliamentary constituency da NIC ki mirep oina hanagi urkhol kendra ki MLA Alfred Kangam Arthur na mirep thengnaragani Indian National Congress NIC na thadolakliba mirep ani asibu Congress ka punna chapminariba wakhal manaba political party tarana punchinduna semba Indian National Department Inclusive Alliances Indian Bloc Manipur na amato oina sawalagana hana ngasi lauthokre ngasi Congress ki mirep lauthokhibaga mari lenana India Bloc Manipur ki mifam ama Congress babanda pangthoklaba matung Paumisinga unaba amada CLP gi luchingba o ibobina phongdokhibada democracy da thajaba wakhal manaba political party sing punchinduna semkhiba India Bloc Manipur na amata oina yanaduna Congress ki mirep ani asi lauthokpani Prime Minister Narendra Modi gi aramba democracy pu wahantok lehendaba amadi state lenga asina hokhiba lising aniga subna kunhumdoi gi May ahum dagi ngasi phawa chathaliba thawong thauchil sing asi pendabadagi apunbagi mirep oina thadoknaba phirep asi lawrakpani India Bloc Manipur ki mihut singna kupna khanaraba matungda punna chapminariba political party singi ayaba lawduna BJP amadi ngasiga chapminariba party ki mihut maithiba piba ngamnaba mirep ani asigi ming ngasi lawthokpani haina so okram ibobina phongdokhi nakal amaromda ngasi phangkhiba India Bloc Manipur ki mifam aduna hawkhiba numit kharani ki mamangda Barkhane ki Chief Minister Hemanta Soren amadi Delhi ki Chief Minister Arvind Kejriwal gi mathakta mifam mipun chatakhiba thawungbusu awangba thakta yaningdaba phongdokhi Prime Minister Narendra Modi ne luchingba NDA lengakna democracy bu makhuta paisinduna chathariba aramba thawongi mayukta amadi Manipur da tangdu laita driba asiko anduna mahausa gi punchirol da hanjir hannaba India Bloc Manipur na thagalakliba mirep ani asi mai paknanaba mipum khudi mangna honaminasi hainasu block asigi maikaidagi miyamgi pungni chingsilakli athuba matamda administrative committee muthatuna panchayat election pangtho MP election mayada hanagi PRI member sing lauthoklaga panchayat karina masak mona khangdriba miyo kayabu administrative committee na hapchiliba karigino lengang na miyamu kari oina ubage hana top nauria gram panchayat ke voter sing na wang hangnarri loinana athuba matamda administrative committee muthatuna panchayat election pangtho hana demand tawrakri wafam sing asi lengang na administrative committee senkibagi mayokta Imphal East ke top nauria gram panchayat ke voter sing na kongpa khetri lekai de leva Eastern New Constituent Association EYCA community hall la chatharakhiba wakat mifam da phongdokhibani wakat mifam aduda saru yakhiba voter amana panchayat ke matam asi loikhiba chahi makhairom pharaklavachu ngasi phawa election pangthokna leiri hathuba matamda panchayat election pangthoktrabadi akanba khongjang changsilakani haba wafam thamlakli miyanggi apama matung ina thabak tawgani Salam Joy Nationalist Congress Party NCP Manipur Youth Unit ki anoba office ama ngasi kaisam thongda hangdokre NCP ki national leader Praful Patel amadi Ajit Pawar gi miyang makhada state asigi miyamgi apama matung ina thabak tawgani haina NCP Manipur State Unit ki president Salam Joy na phongdokhi NCP Manipur State Unit ki anoba office adu party asigi state president asina maikhum hangdokhi tungda pawmi singa unaba amada Salam Joy na hai state asida thokriba irang asida maram oiraga party ki office pawba hangba ngamdana leirakpani
NTP Manipur State Unity Party asigi national leader singi mayek makhada thabak tawgani lakadariba Lok Sabha mikhal asigi oinadi party asigi candidate thadokpa natraga thadoktabagi wafam leitri adubu party asine state general election da asabu miyeng ama thamgani hainat phongdokhi pambaina luchingba UNLF ki miyo ahum thadoktrabadi akamba khongjang sangsilagani mamang chahi gi November thada India langa ka peace to agreement sign tawnakhraba pambaina luchingba UNLF ke army chief yauna NIA na miyo ahum phajingkhiba yaningdei makhoi bo athuba matamda condition amata yawgan thadoraktrabadi akamba khongjang sangsilagani haina Laimana Youth Club LYCY amasung Laimana apunba maira paibi lupna phongdokhre ngasi Imphal East ke Laimana yari pok thongkhong kaithel machada lup ani asina sinduna wakat mifamgi khongjang changsingkhibaga loinana wakat mifam aduda saruk yakhibi Laimana maira paibi lupki luchingbi amana phongdokpada India lenga ka peace to agreement kuyakpina khraba lup asigi miyoi ahum tha asigi taraga humdoida NIA ne phajingkhiba yaningdei huki singna tawbana adumak free de thadokpa lo leitabagi matau tawba aikoi maitai gi ne hekta phaba punba lo leibagi mawong tawba India lenga ki tawong asi yaningdei kuki singna tawbana adumak free de thadokpa lo leitabagi matau tawba aikoi maitai gi ne hekta phaba punba lo leibagi mawong tawba India lenga ki tawong asi yaningdei phajingkhiba miyoi ahum athuba matamda condition amata thamdana thadoktaraba taragadi akamba khongjang kaya sangsilagani haina mahangna phongdokhi ngasigi wakat mifam aduda pambaina luchingba UNLF ki maru eba thongmi ahum phaba yaningdei phakiba miyoi sing condition amata yawgna khudata thadokadavani haina iba preka sing sijina kibaga loinana kholauk singsu laukhi lan asi karitagi horakhibano haibadu akoi punna khangminaba changi dingo ngasi Manipur da thokliba lan asi karitagi tholakhibano haibadu akoi punna khangminaba changi masi akoina naina hogdava taravadi issue asina loisingkhraba chuk tungi mirolda ngasi thokliba lan asidagi hena chathiba lan ama soidana mayoknaba yai haina social welfare minister Haikham Dingona phongdokhre wafam asi ngangphai ngakpagi damakta hangdokhiba Universal Friendship Organization na sponsor tawba awang nungsu pana tengko lakpa loisangi di 15 day cultural holiday peace camp ngasi loisenbagi thoramda saruk yaraduna minister Dingona phongdokhibani mahana makhata na hai ngasi thokliba lan asi karidagi thokhibano lano haibadu aikoi punna khangminaba changi lengang na ngasi paikhatlakliba khongthangsing asi tungi mirogi damaktani haibasi khangminaba changi lengang na umang kanaba Manipur kanaba hotnarakliba achi miyamgini haki thoram adude LYDU gi former president Nomaithem Tumbi amadi Laireng Kabi Kanakban GP gi chairperson Nonglempam Babitana mathang chitna chief guest amadi president oina saruk yakhibaga loinana guest of honor oina saruk yakhi loinana Laireng Kabi apunba nupi lup secretary Yengbam Meda Devi Laireng Kabi Kadangban ward number 1 gi GP Nongthombam Bagirat amasung organization asigi general secretary Y Mairaba home secretary L Loyumba amadi general secretary Singh battalion commander Singh amadi Maitai Laloi Singha Laireng Kabi Maira Paibi apunba nupi lup amadi ADC Laireng Kabi club ki member singna saruk yaminaduna thorom adu mapum phana pangdokhi awang nungsu pana tengko lakpa loisangi kuki narco terrorist singi lan asina loidri fawba awang nungsu maikai ngaknapagi damak hangduna leikhi kani hari